Kurumjari. ISTB ke pau meng tabi de singbu taram noksari hanbada maruba pau. Infal ukrul lambi ke mafam anida NSN IM ni tingna basingla ambush torupada commando personnel amasire ani sokle. Joint Committee on Inner Line Permit System Manipur na ngasi hing nungai dagi pung kunmari ke Manipur pumba General Strike ko kre. Amadi deposit tawdabadagi jiri dagi seng singdabani haina FCI ki DGM na phongdokiba waf madu Manipur Truck Owners Welfare Association na kanna yaning da phongdokre. Pau sandong na pizari. Ngasi ayuk Infal ukrul lambi ke tongan mafam anida NSN IM ni singnaba singna ambush torupadagi commando personnel amasire ani sokle. Nan makai ukrul ge law and order ngak number thamlamba police commando IRB amadi Manipur Rifles ki personnel singaduna ngasi ayuk pung nipan minute kun manga rom chatpa aduaida ukrul dagi Infal da thorakpada hundung gi gate number 2 amadi nungsang khong ani gi lonaba sem khai khulda NSN IM ni chingnaba singna ahan ba oina nomai kapsilatuna attack toroki security force na su handuna nomai kapki thoduk aduda Infal East commando gi personnel ama sokpadagi Assam Rifles ki unit hospital da laikan abangam dana laikidraba personal adudi KS Trodyaw sahi kunga apopa KS Solmol ukrul district ki riha khuldagini ani suba attack aduna ngasi ayupung mapan makhairom tabama duaida lital police station ki manung sanba mahadeva amadi litan galona ba mafam da thokibani thodok thopam da chaluba aikoi gi pawmi na pirak report ki matungina ukrul dagi Infal thokadaba police commando amadi IRB ki kangbu adu ngak senabagi damak DIG Muiba Infal East ki SP angam kamai amadi Thawal commando ki additional SP Dr. Ibom Chana luching butim amana Mahadev lamkhai dagi ukrul lomda kilometer anirom changsilakpa matamda khanghaudana maikai mari dagi nomai kapsilakhi hairi thodok aduda commando personnel ani soki nakalanida minute tararom nomai kapmaki thodok aduda NSN IM ni chingnaba singgi maikai de asok apan yaukibra haibadu chapchaba khangba ngamdri makata na mafam aduda thiba humbagi thabak sathabada ambush tawrukliba miyoi sing aduna season narmani chingnaba beer bottle amadi makoina lolambagi mafam sing thengnaki makoi numit kharandigi mamangdagi mafam aduda leirakpa oiramgani haina police ke maikai digi phongdoraki thodok aduda soklaba Thawal police commando gi personnel ani adu Jenims hospital da pukatuna laikinaki makoi ani adudi Namintang Monsang sahi kun mapan tuibong khuldagini atopa amana kumuksum amuthoi sahi kun thahumdoi kaksing khunodagini amuthoi de phibam khara luna soke Jenims laikanariba commando personnel ani gi phibam works minister Dr. Ratan Kumar amadi DGP additional DGP yauna police ki makok thongba sing laktuna yengsin ki ngasigi thodok ani adu thokraba matungda Assam Rifles samadi Manipur Police Commando gi kangbu amana bomb scout season aduna lambigi nakal da thiba humbagi thabak chataki hojik makhata na oirakliba phibam masigi matangda Manipur gi governor na chief minister Okrmi Bobi amadi deputy chief minister Gaikhangam kauduna khanakre hari ningsing biyai ukrul da thamba CRPC ke section chama nimphumari ke athingba lokthokraba matungda district asigi law and order gi phibam phagalaktuna mafam asida thamlamba forcing sarkar na lokthoknaba phirep laukibani Amaromda ngasi ukrul da ambush tawduna Infal West Commando da attest tawduna leiba manga suba IRB ki personnel KS Thodyaw laikidaba amadi Thawal commando ge ke Mansan amadi Kumuksum amuthoi sokhan ki bathodok adubu state sarkar na kanna condemn tawkre loina na mara leiba sing leibak asigi ain gi matungina lokhatpam thokpa thabak lokhatkani hari Principal Secretary Home Suresh Babu gi cherol amana thodok to da laikidrabagi imung da lupa lakh manga amasung sanaba thabak ama pibaga loina soklaba anida mateng oinaba lupa lakh amamam piragani hari ILP ki khongjang da fajin ki bamiyo sing condition amata yaudana thado additional SP Victoria suspend to amadi ILP kudakta Manipur da chana halu haiba davida Joint Committee on Inner Line Permit System Manipur na ngasi ahing nungai dagi hayeng ahing nungai fawba Manipur pumbada General Strike ko kre ngasi Infal West ki mafam amada committee ki miyoi singna pawgi mifam ama pangthuktuna pawmi singda wapam asi phongdokibani convener as ibotomi kumanna phongdokibada ngarang Joint Committee asigi office da additional SP Victoria na maki jurisdiction lanthoktuna sangsilakdaga satharam kiba ahen bathabak singadu akan mamong da condemn towi masi miyamna sangsilba khongjing asibu nathai hanaba honabani haike wafam sing asi laikhai tadriba phawba sarkar ga wadi sanabada sarbyaroi additional SP asi maral gi matungina matik sabadandi pigadabani Joint Committee ki maike digi de mak thabak phawwa lokthokpa pami
मियाम की खोंजंग असिदा सरुक याबा मियुसिंग कमिटी की ऑफिस तकी फाजिन की बादु कुदक कंडीशन अमत याउदना थादोकदबनी हाइके इबोतोमिना मखा तारादुना लमदम असिदा इनर लाइन परमिट सिस्टम कुदक चनहनगदबनी मियाम की अपामबसिंग असि थबक ओइना पांगथोक्तरबदि ngasi ahing nongyai dagi hayeng ahing nongyai phawda manipur sin bathungna general strike chathagani hayeng numidang phawba miyam gi oiba maira gi rally chatuna manipur da inner line permit system chana hangadabani haiba kongjang changsin gani haike Manipur government da khoi pen da badu thamjara kan sida masi issue ase athubada solution to view aduga khoi inner line permission manipur chana na bagi athuba khongjang on to view adu masi da delay to ba asigi nungai ta basina marum mara kan sida khoi ngasigi September ke tarik 8 gi ahing nungai dagina hayeng gi bagi nungai phawba adi tarik 10 gi nungai phawba da khoi jene structure to jagani adu jene structure da khoi na khoi gi mai gi media gi ising gi ge sum da ba de dharma karma ge sum basing adu di komplok se gen heba apun se maka khoi thamja gi asu ba Amaronda Joint Committee on Inner Line Permit System gi student wing gi mahirui sing amadi imai bel singna Manipur da inner line permit system chana lu additional SP Victoria suspend to haina akan makhongjang changsin kre maike kya dagi lakpa mahiroi amadi imai ben singbu samu makhongda punsilaba matungda BT road ta slogan kya lauduna wakat khongse chatke Manipur police ki kangbu amana makhoibu thatuna chatpadamba honake Kongjang Changsilibasing amasung police ki marak tabung daba thoktuna governor gate fawa yausilakpadagi tear gas langsinduna tankai ki Makatana Kongjang Changsilibasing samu makongda amukhana laktuna protest tawki Women's Wing ki convener nganbina additional SP Victoria na Kongjang Changsilibasing bo usit thawai da nangangba amadi office ki pochai kya amangata thogalamba thongmising fajin ki basi yaning de haike Chief Minister ga unaga da ba ILP gi lura mami phamda Victoria na magi mabung ama shui haibagi namada magi jurisdiction wang mada magi mi sport pura kanda ILP officer sanga kanda aikoi gi office ki meeting tawba thugai ba chawri thudet ba aikoi gi leiri ba mi singda khudom bi thin dana nang kanano haidana tawba aduda aikoi na nang nabung gi damakta labu oiragadi uniform chetana lakada bani sport pudana lakada bani aikoi gi angang singna nang gi nabung thuru ribado kuna bani mana machin thirapadagi nahanda mabu unaba matamda mana nganga khibagi keset mayam ama leiri hubadugi damakta henjalami hairagasu aikoi ga noi ga wari sanasi akoi angang singje meeting loiraga porake haibada mana yadi magi mabung thubagi damakta ubasidi magi police staff singase higher authority jegine lower bawada leiri base Victoria gi makuta thambasidi Manipur government gi athoi bu oigani aran bu oigani aduna Manipur government na yam chechinna thabak lakhakada bani Victoria suspend tawgada bani Amaronda additional SP Victoria matik saba action lokut kadabani haina Joint Committee on Inner Line Permit System gi student wing na davi tawri ngasi amsu gi office ta pangthokiba pawgi mifam amada student wing asigi luchingba ama oiriba Subhash Chandra na phongdokibada tha asigi tang manga da student wing asigi thomi singna singjamai area da mitok khandokpagi thabak chathaki maduda non local ama Tasri enterprise da chensin ki mak puthokna ba haibada proprietor Y Devson ga student wing gi thomi singa awaya khum tawna ki madugi matung tarakba oina mahakpu lakna ba khangan badagi nongmai bungda leiba Joint Committee on Inner Line Permit System gi office ta ngarang lakhi mapamadu da leirama thomi singa wahi wata kanna awaya khum tawnarakpadagi khutthokna khanaki madugi matung taba oina Devson gi machanbi additional SP Y Victoria laklaga mapamadu da leirama thomi sing fagatki Makna Satakiba Tabak Tong Sing Adu Yaning De Tuba Matam the Marilena authority na Maki Matakta Chap Chap action Lokut Kadavani Fajin Kibat Homising condition Namata Yaudana Tador Kadavani Haina Dabi Toki Todosigi Marilena Fajin Kiba student wingi convener yauna Pagriba Mahiri Sing Atubada condition yauna Tador Kadavani Parigumba condition yaudana Tador Tabat Labadi Tang Tarapada student wing na Kung Kalmakapia is Silagania and a Sakana, Bilton Sari, Aduga Zik, Siliba, Manipur Sakara, Committee, Noising Siliba, Tanks is the Kaita Jacoba, Manipur Sakara, Committee, Noising the Waris Hanaganena, Toriba,
थोरम असिदैदा कोई स्टूडेंट विंग की वेन सरुक यार होय ना कोई प्रेस की थोंदा लेवा यान थोंजरी स्टेट सरकार ना ILP की मतंगदा सेंट्रल गवर्नमेंट का लोइना होनरिबा अमदी मियामना बनगे अवाबा मायोक नरिबा असि येंगलगा जॉइंट कमिटी ना कौरिबा खोंजंग असि हंदोक पिनबा स्टेट सरकार ना अपील तौरी अमरोमदा ngarang जॉइंट कमिटी की फाजन किबा सिंगदु CGM इम्फाल ईस्ट की कोर्ट पुथोकलबा मतुंगदा थास की तांग कुलुमदोय फावबा जुडिशियल कस्टडी दा लैननबा थाजिनख्रे डिपोजिट तौदबदगी जिरीदगी सेंग सिंगदबनी हाइना FCI की DGM Troibana Fondo Kiba Wafamasi, Libuk Tibani, Officer Ama Oibada Matik Sadi, Manipur Miyama Masung Sarkar, the Minam Bani Haina, Manipur Truck Owners Welfare Association, the President, Iceland Fondo Kre. Nasi Association Nasi Opesta Pangtopa Palmising Unabada, Mark Namakata Raduna, Jun Tagitang, Taratare Amasung September Gitang, Amada, State Banki Kutanga, Food Corporation of India, Deposit Kre. Department na sel lokrga logdi haibasi FCI gi DGM officer oibada matik sadi haibadu takpani amaromda hauzik state asigi darkar oiba cheng numit humfuni lei haibasi anga kopoi hauzik imphal da cheng numit nemfuni khakta ngaire Dimapur senapati amadi jiribam da leiba cheng imphal da lei haina masing hena pasinduna Manipur miam amadi sarkar da lan na pautam sinba masigi matakta cheng singbada barat chauna pidura cheng singba laibak thibani Imphal Jiribam Lambi asi FCI ki DGM na Mirai Biriba asi ki agenda asi kari leibage Imphal da leiriba regional office asi mathau tawdre Dimapur gi yaka yengduna thabak tawduna leire haina maral siki Taramaina magi department na lograba paisa si mana thamde haidana FCS ki pot yaurga mana pajami adu FCI ni ga FCS ka punjan ma yaroi mana numir humphuni gi lei haina bata daba amadi officer mu oibagi matik jadaba haitaren magi department na paisa lograba ma masamuna makunna logdaga su ma masana lograba paisa dubu tangwan da lograba paisa sibu complete thamgrabani khoi paisa se aduga mana tangni pamuk thamdi hairagadi ma se matik chabu officer oiribra aduna yamna achoba praja da minamba praja miyam da minamba adu officer ni loina na stock position su ma hura laga hura lona da high ba stock position su Manipur praja da Manipur government de da honorable chief minister da deputy CM da aduga khoi minister caps da mana aranba report pishali Lamdamasigi ngamkhai kaidana ba changsin ki ba khongjang da thawaina pontha pikraba athawbusing gi mafam da haitha laitha bagi thoram amangasi kekru pa ta leiba athawbusing gi kubam da hodokre UCM na sinduna pangthoki ba thoram adu lup sigi president Wainaba Chandra amadi atai civil society organization ima singi lup kiana sarga ki thorunga bari lenana UCM ge president Wainaba Chandra na pangmising da phongdoki bida UCM na sahi kuding ge athawbusing gi thawaina Laitana lainabagi damakta thoromasi pangthukuna lakre loinana hauzik United Naga Council na Naga tabalam sing da chathariba matam kaktababan asina sing amasung tamda leiriba praja miyamda awawa nanghale pandam ama tanbada ban blockade pu kulai oina season ba haiba system de masi crime against humanity ne miyoibagi hingbagi hakmat pani haina lawi haiba nungai taba wafam phungdoki United Naga Council na matam kaktana chingi naga tabalam sing da अखोगी गाड़ी चेलहनदबगी ब्लॉकेट अमखक चथरिबसी थोइदोइदोनो यूसेमबी मियंगदा यामना इनह्यूमन ओइबा मियोइबगी अदुगुमलबा वाखलोल चेंदबा अदुगुमलबा थवोंग अमनी हाइना लौइबगी मतम कक्तबा हाइबा करी हाइतारे मियामदा अखोगी चैथेंगजे हाइनिंगा लेतेना पीबा अदुगुमलबा अमखक ओइबना मरम ओरकांदा अखोगी हाइरिबा मखोगी मतम कक्तबा ब्लॉकेट से मसी अखोई खुदिंगमन याबम तोक्ते यामना इनह्यूमन ओइबा अदुगुमलबा थवोंग अमनी हाइना खले aduga asigumba akoigi lifeline oriba lambi singda akoigi matam kaktaba blockade tawba haibase masi akoigi Manipuri khaktagi mayokta natabada akoigi miyoiba jati gi mayokta chathaba adugunaba crime amani haina lowba yai BJP khangabok mandal gi L Jatra lamsang mandal gi S Rajan singjamai mandal gi Y Kemsan amadi haigang mandal gi M Ratan party gi primary membership tagi sahit taruk ta thokre hari Commando amasung ani suba bear regiment ke apun bakangbu amana regular English high school tidim lambi Imphal dagi fare hariba konjengbab nausa apop biren nambol lema pokpam awang lekai dagi miyoi asi UNLF MP nate mag lupki enrollment list ta yaudi amari lupki atai unit singa sanaduna thabak tawbusu leiti haina UNLF ke department of publicity ke director in charge M Sakhen bagi cherolamana sengdorakli combined force na nausa da siriba
Maralasi Mitamyam Amadi, business to Bamu in the Gipaisa, Kaibagi Tabak, season a Hariba Maralasi, Umlan Land Buwafamne, Masi Makoigi, Makuchala Bamu Amada, Maral Ama Hector season Bane, Masi militarization gi Sawong Amane. Nausada Luki Oiba, Senkai Tatragana Atay Tabagamata, Sinakivalati Haina, Makata Kangalagli. Kongjom War Memorial Trust na Sinduna Kunmathoy Suba Langban Turpen Ngasi, Kongjom Turelda, Lebaki Damak Tawai Katkraba Atoba Sing Amadi, Ipai Pusingi Bapamda, Haikat Lakatamduna, Pangtokre, Nasiki Tormasida, BJP Manipur Pradesh, President D.S. Sauba, Vice President D.S. Zatumani Amadi Hanagi President M. Borot, Kongjom War Memorial Trust Advisor Manibabu Limapam Su Sergaki. D.S. Saubana Thorongo Mari Lena Fongo Kibada, Kongjom Turel, Terpan Thorum Pangtok Libamapam Asi, Ninkin and Sembat Pamato Dai. Ipai Pusingbo, Nungsibama di Makoibo, Ikai Kumnaba Utpoina, Fit Samayang Kai Sangba, Tang Ama. Statue of Brave Haina, Sana Bagidamata Prime Minister da Taxilagani, Amaromda, Awang no Pokta Film Institute Amatamgadoriba Sisu, Manipur da Tambinaba, Taxilagani Haike. Putjamaga Yankaiwan Bochava, Maski Maming Karikawa, Mayam to Tonbio, and a Tade Madudi, Statue of Brave, Hauna Public Statue of Brave. Polaga, I Masida, Singdol, Tamabadi, particularly Pak, Punamak Mila, but all, Hauna Public no Piram Tango Oile, Hainanabo, and whatever RBPSP, Department of Science and Technology, Government of India, Masung, Manipur Sarkar Gi, Science and Technology Department Gi, Sponsor Makada, NCST, Seed Network na Sinduna, Sangakpam Dalaiba, San Antonio da, Understanding Weather and Climate Hive Team da, Kunitoy Suba National General Science Congress 2014 Pangtokre. Imphal iski oina Pangtoki Batormaduda, San Antonio High School Gi Administrator, Atsan Hegrena, Special Guest Amadi, School Principal Rita Pamay, Science Thesis Forum Manipur Gi General Secretary N. Nabakumarna, President Member Singh Oike. Howzik Paugi Markada, Temba Bregama, Novisi. Adong Karigumba, Awabasing Asimayok Napatoklaba, Maroi Marangyan Yauba Chinjak Chaba, Mapanda Toina Chaba, Liver Akaiba Laklaba, Natraga, Livergi Mapanga, Sontarak Patarbasu, Karisu Waningai Latre, Lips of Syrups Zinabiu, Adongi Awaba Pumak, Kok Nabagi Pambaini, Diabetic Nanarava, Anavanasu, Zinabayaba, Lips of Capsules of Pangigani, Lips of Syrup, Amadi, Lips of Capsule, Naraga Lying Bubudi, Nadringada, Jacksil Hoban Henna Pay. My Tongbu Fazathokan Bangamba, Skin Toner, My Kuiba, Uring, Mahing, Sunburn, Dry Skin Amasung, Nauthokan Bangamba, World Class Ayurvedic Skin Toner, Subnatangi Numitara Nida Fahan Bangamlaba, Skin Toner Ni, Imphal Manungi Home Delivery Service Hamjari. Jolip, 100% Natural Syrup, Amasung Capsule. You Takpadagi Oirakpa, Awaba Chaiting, Hakjangi liver soglakpadagi, Puchu Sengaktaba, Haksang Soktarakpa, Tumba Chaba Yaraktaba, Kong Hamba Nungarataba Simbu, Panbangamba Matangairabo Paidi, Jolip Syrup, Amasung Capsule, Diabetes Singidamakta, Jolip Capsule Chabiu. Indira Gandhi National Tribal University, Regional Campus Manipur Gitaruk Suba Foundation Day, Singmedong, Adim Zati Complex the Labor, MAV Holder, Pangtokre. Thoramasida, Commissioner Higher and Technical Education P. Wi-Fi, Indira Gandhi National Tribal University, Amar Kataki, Vice Chairman, Professor TV Katimjoy, Amadi Professor Gangmoy Kamay Susarugaki, P. Wi-Fi na Mahiru Singbutungi Apaba, Yubiral Sing, Ohenabahonabada Oza Singi, Chaurabat Hudang Lay Haike, Professor Gangmoy Kamay na Tribal Singna Nasi, Mahima Sing the Sotari Basi, Menkana Bahonabada, Indira Gandhi National Tribal University, Regional Center Asina Chobutudang Lori, Center Asimapung Fawa University Ama, Ohenim Apama, Pondoke. UNACO School Common Sinduna Ozasingi Oiba Communication and the Adolescent Learner Haibagi Matanga, Nomagi Oiba Interaction Programma Schoolosiki Conference Hall the Pangtokre. Council for Teachers Education के बिजंग मखादा पांगथोकी बथौरम असिदा मणिपुर चैप्टर के प्रेसिडेंट डॉक्टर टी.एस. आसा मणिपुर यूनिवर्सिटी के इंग्लिश डिपार्टमेंट के प्रोफेसर डॉक्टर आई गंभीर TCE इंटरनेशनल के जनरल सेक्रेटरी प्रोफेसर नेलिमा गबालिसु सरगाकी डॉक्टर टी.एस. आसाना ओजा सिंह न महिरोई सिंह द लाइरिक खक्ता याव अदु हयन्नब होनबगी महुत्ता अनौ अनौब ज्ञान सिंहसु ताकपी तंबीगदबनि हाइके MBBS BDS Tamnabagi Counseling Niom Lana Pangthokpa All Manipur Muslim Girls Student Union Taraina Lode Counseling Asi Nauna Amukhana Pangthokadabani Haina
president dabi tori ngasi Manipur press club ta pangthokiba pauming ga unabada wangang kibasing phungdokibada numit humni fawgi manungda counseling asi amuk hana tawdrabadi medical directorate ki mathakta akan makhongjam sansin gani haike ngasi degina numit humni fawgi manungda state government amadi medical health directorate na masiga achumba masung asengbudu prajamyam ki mafamda khangalakta taragadi मधुगी थंगनवा नुमित्तगी इखोय मखन मखा क्यागी खुंजंग अदु अमक्षुना प्रशासन खुदिंगमक्का खुसमनरग संक्शन गेन Naga Women Union na Tamelong Sandel Ukrul Lamadi Sanapatida ngasi yupung taramathoidagi nungthil pung ama fawwa wakan mifam chathakre hari Naga area sing the security thamjanba lefannaba Bharat ki Prime Minister na kudakta khut thingzin binaba amadi Indo Naga peace process asi thujil handuna miyamna yaba waroisinama puro hari Amaromda Naga Women's Union Chandel na Liwa Saning School da Sataki Bakongjang Aduda Ladmi Thamjinduna Naga Punam Thabalepu Indo Naga Ceasefire Ikai Kumnau Haiba Play Card Kia Sizinaki Union ki Vice President na Fongdok Kibada Handak Ukrul ki Thodokta Miyo Ani Laiki Dabada Awaba Fongdok Pagaloina na Hauzik Ukrul da Oirakliba Pibamasi Thamoi Kainingai ne Manipur Sarkar amadi Bharat Sarkar na Athuba Matamda Waroisinama Purakna Bahonagadabani Haike We urge that there should be no militarization, especially in the land of the indigenous people, and then we also would like to express our freedom. Left and a secular alliance Manipur ki athuba mifam amana ukrul ki thodok ki oirakliba matangda kupna khananai na kre mifam aduna Manipur sarkar na miyam ge democratic movement sing pugding thaukanaba appeal tobagaloinana law and order soksi lakliba si CRPC ki section 144 gi athingba ukrul Town amadi Manipur ki mafam pumnamakta ki lauthoknaba appeal tori amoromda UNC na matam kaktana blockade toriba si Manipur miyam gi yengduna handoknaba appeal tori Imphal Urban Cooperative Bank ge Dr. Thoksom Dilip Kumar ge Thongju Kairo mamang lekai da leiba masagi yungi thongal da ngarang nubidang sakang da basing hand grenade ama thamlambagi mayokta Kairo lai sumang community hall da wakan mipam chathakre Yumlakta bom langsin bi yaning de bom na warusin fangloi wari sanarga ingna chikna leimina si haiba kholau kya lauki Young Development Association ge General Secretary NK Salambana Dilip Kumar gi yumgi thongal da mamang sahi de su bom pokhai handuna kian khangan bagi thabak chathakre ngarang amuga na bom thamlamba si haksin na lawi bom thamduna aki akhang pokhan bagi thodok si matung da amuga tawi ganu haike hoi club ki wona ti adong ya pa ma phana lerga su ingna sikna paroi sinaba kon pubirak laga hoi bom thamjan di bom pokhan bi culture se Amarom the Imphal Urban Cooperative Bank ge Board of Director ge President TS Dilip Yum the bom langsin ki badu Maoist Communist Party Manipur nani haina Lup Asiki Secretary Publicity and Propaganda Nonglen Maiti ki cherolamana khangalakle Yaripok Wangkhem da laiba Laistam Kadamjit Kauba Miyoi amagi yumda Tabak Suduna Laiba Nan Manipuri Singasi ILP Student Wing Tobal Amadi Wangkhem Youth Club ki Miyo Singa Yang Silubada Miyo Ani Masagi Saktak se Yaurum Dabadaki Yaripok Police Station Kre Hari Wangkhem Youth Club ki General Secretary TS Irabantana Mamangda Tobal Wangkhem da Nan Manipuri Mata Laitabane Makoi Kara Tabak Suduna Laire Haibadagi Miyo Taret ki Manung da Miyo Ani Saktak se Yaurum Dabadagi Police da Sinakibani Haike Rising Knowledge Club Kuyathona Club asigi akoibada varagi ka amadi yumda lairiba non local singi record sing satkibali singani supna taruk tagi hoduna yumbu singi verification kaloina na masagi voter I card kaloina na masagi horokpam address kaloina na thamlakli kanagumana I card asigi khudung chaba lorom labari club amadi mera paibi singda sinabiu makoibu kanaguma amana natragana authority amana kanano kanagida laibano haibadu khangba ngamnanaba club ki mingda photo yawa I card sing saduna pibane madu paraga makoi thangmai bangi praja amani haiba yaroi hari Lining Tausana Mai Togol Kangluki Kuntra Mapal Suba Mapo Kumon Nasi Haing Kumbal Tolong Yumpam the Laiba Lining Tausana Mai Laibunda Pangtokre Tormasida Temple Board ki President L Zenta Togol Luke Luching Purel Oina Manjoy Kuman Amadi ex-minister RV Mingting Susarga K. Taurumasi Sanamai lining Sakar Hanaba Honor Masing the Ikai Kumna Utpagaloina Hauzik lining Lol Si Sakanaba Honor Ribasing the Saktaxi Piduna Punging Tawut K. Hauki Bengi Mapada Sai Kunmuki Mamang the Gay Christian lining Satpasingna Patong Prayer Garden Mafamasi Imphal to Relge Torbalda retaining wall Sangasaganabagi Damakta IFCD na Tugairagiba Asida Yahun Bidanaba KSO Imphal Branch ki Finance Secretary Tanglan se Baiti na Punging Sinsilagli
mafam asi matam kya gi mawang dagi lining license tawduna lak pa mafam ani hari nakalamoram da tha asigi tangmari da KSO General Headquarter gi Education Secretary Milan Sontana More satpada khuding thabida leba kunmari suba Assam Rifles na kadai da chali dong hangbada More da satpani haina English ta kumlubagi damakta Hindi loan oina ngangu haina kian bagal oina na matam khara pantha haluba thong adubu KSO gi General Headquarter gi President Pautin Thang Lufena yaning da bafung doragle ARs are so adamant in their silence and does not reciprocate our demand in 2 days time. The KSO will resort to a course of action which will not be in the best interest of the AR. So one must understand that student leaders are prompted to take journeys even in the most unlikely hours because of the emergency nature of the business. So the AR or any other security forces should take due cognizance of this in future. Lising ani sumna mangagi jungi tang kunda kunmapan suba Assam Rifles na kaptuna hatkiba Fairojam Kesurjit nongada awang lekai amasung lising ani sumna nipan ge October gitang taramari da Manipur Police Commando na hatkiba Mutum Herojit amasung Mutum Rajen gi mung manungda lupa lak manga gi sanpam pinaba Manipur High Court na kangan kre hari Chief Justice Lakshmikant Mohapatra amasung Justice Nomaikapam Kotesur anigi double bench na judgment asi lauthukibani Petition singasi file toner wa khonabada Human Right Law Network na chobuthodang loki hari Infalis Police Commando na KYKL gi miyo ani Kurai Popular High School mamang dagi fare Police ki cherol mana faraba miyo ani adudi yumnam Hitler chai kun manga apopa jadu singjamai wangma khetri laikai Gurumayam Birhari Sharma chai kun mathoi apopa nimai kyam gai mamang laikai digini makoi ani na phongdor pagi matungina KYKL gi member masumayam dagi fare hari faraba miyo adudi tensubam tiken sahin informapan apopa babu Kurai Kongpal laisam laikai digini tiken na phongdor pagi matungina lup asigi miyo ani amasu mata cinema hall mamang dagi fagale hari miyo ani adudi thoksom megaji chai nemfum doi Apokpa Laikidraba Munindro Amasung Samurai Latpam Gyanesur Sarma Chahi Kuntra Apokpa Abochau Singjamai Ketri Lekai Digini Hayang Thau Yengadaba Oil Pump Taranipan ki allocation Sarkar na Thokre Ke Nilo Service Station Langjingda School Bus Ngi Diesel Yengani Hari Kangla Facebook Kanglup na Sinduna Lining Thosana Mahi Lining Bu Chet na Thajaba Laikidraba Singi Mapamda Langban Chara Tambagi Toromama Lamdan Basanglen the Pang Thokre Toromasida Council of Higher Secondary Education Manipur ki Secretary Kuntrakpam Sarangajit ACRT ke DDO Ahibam Roman Amadi MIMS Manipur University ki Professor CS Ibol Kangla Religious Committee ki Chairman Professor Sairem Nilbirsu Sargaki Kangla Facebook ki Waikom Nongtangna Sanamai Lining Asi Kanagasu Yesinadaba Lining Lol ni Mapalam dagi sanglakpa lining na mutat na bakan na honaki adubo ay koy gi ipa ipusing na mang dana bakan na honaram dagi nga siri nauna yengning jonglakle haiki sanam dagi isat asi masagi lon maye janabi laison lisod kumnamam suna lejaba atupa lining laison kanabsu mapan tangna hijuba yaba lining isat amani haibasi ay koy kunna kunna tumbi rol diba kutam Sapam Rakesh Sahi Taratret Apopa Subhash Chandra Sapam Saval Lekai Digi Nupa Majama Ngarang Ayupung Tarelom Taba Matamda Thawal Bazar Parking Dagi Mafam Khangdana Mangkre Nupa Majasi Fit Manga Insi Anirom Wangi Kuchu Ngawi Mamai Koidane Mang na Thoki Matamda Angang Mamachugi Track Penama Setki Angaw Machugi T-Sart Malitki Mak Pukana Gumasing na Thingna Bidabadi Manang na Police Station da Pau Pipiu Hai Handak Film Forum Manipurna artist Karatha Taruk Ating Batam Kibadu Mil Bigi Minung Siamadi Film Fraternity Yang Biduna Makoina Lan Kibakiadu Nakpiduna Tam Kiba Ating Badu Komtok Pinaba Cine Artist and Technician Association Manipurna Nasi Pangtok Kiba Executive Nipamna Apil Tauri Hozik Sanabagi Pau Lobisi Sanabagi Pau Pizari Still leaking a Sanakiba Mesta Jomi Football Club Jet FC Amadi Trau Kwakitel Mai Pakre All Manipur Football Association Sinduna Imphal Mapal Kangjibungda Tim Tara Nituina Sargaduna Satariba Mapan Suba Manipur Still leaking a Sanakiba Ahanba Mesta Jomi Football Club Namamang Sahi winner Nisa Tami Benbu Goal of Sinu the Mighty Pikre Jomi Football Club ki Mai Pakpagi goal adu Zingu
lakho siamna ani suba hap ki 136 minute san ki chathariba state league asigi ani suba ground sanakibada draw kwa kitel na klasa kainobu goal ani sinoda mai tiba pikre draw kwa kitel gi goal ani adu ts prem kumar amadi is premanandana ahanba hap ki 33 suba minute amadi ani suba hap ki 136 suba minute san ki draw kwa kitel na chathariba mapan suba state league asida match ani sanabada animak mai pakre hayeng lebaki ating balai bana match leiroi hari Thasagi tang taramatugi nungtil pung taranitoi minute kun chat matamda nako nambul mapal amadi Manipur Police Sports Club ka sanagani nungtil pung ani makai taba matamda em khawam amadi nisa thamai banga sanagani Imphal East District Football Association Sinduna Kumalapaki Artificial Depth Satariba Moirang Tem Ibobi Memorial First Division Football League King Sanakiba Ahad Mesta Nesu Kuraina SSC Porumpatu Goal Marisino the Mighty Baby Cray Nesu Kurai Goal Singadu Solomol na Goal Ani Kisan Amadi Gaitang Daina Goal Amachan K Ani suba ground ki sanakiba Mesta SSC Sektana Rao Larikimam Lekaibu goal hum ani the mighty Pikre SS6 ki sekta gi goal adu Ice Denabe W Pakpa Amadi SS Romesh Nasan K Rao Larikimam Lekai gi goal ani aduna RK Purna Chandra Amadi I Rajesh Nasan Kibane Manipur University ki meeting makada GP Women's College Imphal na sinduna hayeng dagi hogani toramba Manipur University Inter College Women's Basketball Tournament adu leibak miyam gi ating balaibana mathangi numit tang taramathoi amadi tarani thoida pangthoklagani hari Manipur Basketball Association na sinduna chinga makhagi Model Club Basketball Ground da nupamacha nupimacha gi team taramathoi na sarugya aduna chathariba kunmathoi suba state level youth basketball championship king asi sanaki bada nupamacha gi match da youth club uripok na Little Rose Kanchipur point humrat point kuntra taret nipanda mai thiba pikre atopa nupamacha gi match samada ESU wangkhaina CYLC Tinga Matapu point Kuntra Humdoi Taramarida Mighty Pikre Nabi Machagi Sanakibada Arkesana Tumbi Vidyalaya Pankaina Little Rose Kanchipurbu point Kuntra Nitoi Mapan the Mighty Pikre Satariba Tournament Asigi Hayeng Mes Leroy Mesino Magi Ingasagi Pau Pizeri ICR Lampel Pataki Pangba Paugi Matungina, Nasiki Quaidigi Saba, Changasi, degree Celsius Kumapan Dasmik Nipan, Quaidigi Magi Changna, degree Celsius Kunitoi, Dasmik Mapan, Nusita Yauba Isingmanal Gichang, Ayukta Chada, Marfutaret, Nunchildan Chada, Humdra Mari, Nungzugi Chang, 0 Dasmik Ani millimeter ni. Aroy Badamaru Bapau, Amukana Pizari. Imphal Ukrul Lambi ki mafum anida NSN IM ni chingna basinga embooster rupada commando personnel ama sire ani sokle Joint Committee on Inner Line Permit System Manipur na ngasi hing nungai dagi pungpun mari ki Manipur pumba general strike to gray amadi deposit tau dabadagi jiri dagi seng sing dabani haina FCI ki DGM na phongdo ki bawa pumadu Manipur Drug Owners Welfare Association na kanna yaning daba phongdo gray ngasi gidi ISTB ki pau madang sida losin jari miyeng tabiri basindu kanya na baya thingi jari